खुरमजरी ISTV की पावमियंग ताबिरिबा पुनमकपो तारामना उक्सरी हजि फाबुगी मरुबा पावसिंगदा कॉमनवेल्थ गेम्स ता मेडल लौख्रबी मणिपुर के सानरोई मरीदा लुपा लाख निपानदगी तरा मंगा फाव पीरगनि हाइना चीफ मिनिस्टर ना लाउथोख्रे अमसुंग माइलोसंग सिंह सुति लाउथोलगा ILP के खोंजंग लाक्सिन बंगमलोय मसिने हेना खोंजंग कसिलकनबगी मासाक वेगनि हाइना डॉक्टर एम नरना फोंदोरकले पावसिंग संदोन पिजरी हाउसिंग स्कॉटलैंड दा सथरिबा कुनसुबा कॉमनवेल्थ गेम्स ता गोल्ड सिल्वर अमदि ब्रोंज मेडल लौख्रबी मणिपुर के सानरोई मरीदा लुपा लाख निपानदगी लुपा लाख तरा मंगा फावा पीरगनि हाइना चीफ मिनिस्टर ओकम इबोबिना ngasi jothekeba assembly mifamda laukthokre opposition gi MLA Dr. I Ibon Bina 0 hour ki matamda Bharat ki oina medal account ihan hangla hangduktuna Manipur ki tanatana leibak asigi mingchat purakrabi sanaru singbo thagar pa phongdopage warol ama uthorakpada chief minister na selgi award asi laukthokebani masida house ki member punamakna nungai ba phongdokhi weightlifting masanada gold medal lokrabi sanjita kumuksamda lupa lakh tara ga manga silver medal lokrabi merabai saikhomda lupa lakh tara judo masanada silver medal lokrabi susila lingma bamda lupa lakh tara bronze medal lokrabi kalpana thodamda lupa lakh nipan piragani haiki zero award khudong sawal lawduna MLA laisom ibom sana ngarang manipur da ILP sana halu haina khojang sangsiliba mairu singbo tamthina phu saiba thong asi yengbada nungaite matung da thoktana ba honabiyo haina home minister gi puning sing sin ke amaromda thangmoi ban kandegi MLA joy kisana koinge da leiba manipur public school gi infrastructure samgatna ba honaba amadi akoibada security forcing leibana sauna khudong sada ba mayoknare hiramasida miyang sambidana school gi busing khamada apan ba pidana ba honabiyo ngasi gi mefama tonga ma demand taruki lopa crore sanga malfu mathoi henbegi senpam house na pass tawkre demanding adudi labor and employment animal husbandry veterinary dairy farming power social welfare tourism amadi relief and disaster management ni July tarukta oripok sorbon thingendegi soram prakit kabanu pamacha ama kairang lambida sina phangkibagi matangda senaba miyai manga fagatuna wahang pahung sathari postmortem report matung ina scientific oiba investigation sathari haina home ge thabak su puriba deputy chief minister ga khangam na phongdokrai oripo kendra gi MLA L Nandakumar na hangkibu wahang amada police ki investigation asi peningai oide anoba SI amana investigation toriba asi senior police officer amana yangsinbin ba polling singsin ke MLA KS joikesana hangkibu wahang amata housing home department ki yanamaru oiba kill house saba loina ba kan honari masi tongan ba operative party adubu kusu kulai karama palamdegi senkibana maram oraga apiwe matamde khara sontaraga sahi asigi October 13 fabuge manungda loishina ba kan honari haike amaromda Myanmar da laikidaba Daljeet Singh amati Sarbinder anigi ex gaser onyelopa lakh manga pinaba cabinet na warap laure finance department ki ayaba pilaba matungda laikidrabagi imong manungna senpam asi lauba yagani MLA Dr. I Ibon Bina mobile tower ki matangda hangkiba wahangi pakumda chief minister okram ibo bina housing manipur da tongan ba mobile company ke tower sanga yangkani toy yongri tower sing nasin haksang da amang bathon bagi matangda sarkar na kupna yangsili yombuga company ki miyega yanaraga tower yombugi thabak asi sarkar ge ayaba ama hana launaba philip lawulgani haiki Mailosang sing suti lautolaga ILP gi khongjang laksinba ngamloi masine hena khongjang kasilaknabagi masak wagini haina Dr. M Narana phongdorokbe police na Mairu Singda chatai kiba ka hilma thong adubu Dr. M Nara amadi ozoina kandem tawba phongdorokbe hiram sida report ama Manipur inner line permit system chana hannabagi damakta assembly na anirak warep laukhrabanina center da satuna taksin ba ma darkar lei khongjang changsili ba singbu laksin ba mahiloisang sing suti laukthokli ba asina khongjang laksin bagi mahuta hena kansil lakani haina Dr. M Narana phongdorakle suti nami humi thado pusin oibi adori sidi ngaki suppress to bani thanana phuri ba tiar gas ka pisu suppress to ribani suppress to ko punama problem solve to bi yara marbi issue si karam to na solution bu naigedegi yanar bo hona state government sigi chap chana mating lein hona bam thopa central government ga type to ba pursue to assembly no ware blor buni na masi koi di implement to bi yadre bisi ngasi lei ba government sina amtang tak na ru ra idi hangning
Amarumda senior politician Ojoina assembly sathari manungda mahiro yauna mioi kiana Manipur inner line permit system chana hangadabani haina sangsilakli ba khongjang asi assembly gi magunadu hena khanglakpadagini praja singgi waklon munna khanglaga sarkar asina khong thangbana afaba oigani haina phongdorakli ngasi leiriba fiamsda aikoi karamaina aikoi kangsi kari protect tawdagi haije basi khan tangai ko poromo hoye but anyway there should be certain system which may protect the indigenous people of the state. Nasidi adumagi darkar amdi lae madu khanda besome. Ngarang mahiroi kiana khongjang changsin bada police na kahen ba thong sathaduna mahiroi singbu phu chaiki ba thong adu Dr. M Nara amadi Ojoi na pen ba phongdorkli. Hujik ngarang ni police na tana kauriba angang phuri dubu sidi lan nati democratic oiba country amada democratic oiba movement ama madugi satra satri sing or any public ki organization amana khara law khong la chaba ventilate to bisi ton dom thue yamna tati dawina to madaka and access to in case of the any access committed by the police in respect of this such democratic movement I would like to condemn it. I condemn all those actions madum kai and I condemn the way madum bathabak to toning there. Amaromda police ki ka henba thong adu tongan tongan ba Manipur da leiba civil society organization singna yaning da ba phongdok tuna wangang da ba protest samang asi kaisampat lairembi ki sanglen da sathakre mai loisang sing suti thadok yaning de Manipur da inner line permit system chana hangadabani haibana chingba wahi ke placard sing da iki Protection and Preservation Committee Manipur na police ki thong adu yamna tan yaning da ba phongdok pa loina na mara leiba police personnel sing serak pigedabani haina Protection and Preservation Committee Manipur ki convener Johnson Elangbam ngasi Manipur Press Club ta pangthok pa pawmi singa unabada phongdokre academic line da hagulaiba nupianga akoi nupi mcha sing pamsa sing kogi yamna yeng haida mongom da phu jai ba taw adu Manipur yamna thamoi da sokna numai ta ba du auri adagi satra sing du phamal lakanda khongna kawgi ba adagi khupangna thagi ba tawhaida ba kogi thabak sing mayama kogi ka henba police personnel khan chatheki ba du koi PPCM ki maiki degi Manipur gi miyam hu chilakanda madu koi strongly condemn tawjri aduga koi immediately koi hoji pali ba sarkar asi home department pubiri ba koi gi gaikhangam state gaikhangam gi phom da koi thamjaning base ngang gi thodu du January ba ka henba niti chatki ba police personnel sing adu identify to biraga makoi gi mathakta athuba matam du disciplinary action du lakoi biu masina kogi matik chaba kogi ngarangi thodok tu mari lene na matik chaba sarkar ki action adu oigani Manipur praja miyam na supen ngani na khalli Amaromda ILP chana luhai na ngarang mahiroi singna khongjang sangsin bada police na sathakiba ka henba thong adubo kwaramal kaithel da popam family bi nupi singna yaning da phongdokre masing yamlawa imai bel singna thong adugi mayokta yaning da phongdok tuna BT road ta khongsat ama chana na ba honara pada police na thingduna chalan khidre kaithel phambi singna Manipur da inner line permit system chana hangadabani mahiroi singda sathakiba police ki ka henba thong yaning di haina kolau kya lauki Churchanpur ki tongan ba mafam anida sakhang da singna miyoi ahum halago thanamle miyoi ani amana Churchanpur ki Tingsom village ki Khoga Dam Canal ki mayada halambane atopa amana Churchanpur police station dagi kilometer anirom chalaga leiba Silmat village ta halaga thanambane makoi ahum makut tungunarami arumba posa kumba amana kok amadi haksang ge saruk kharada thombagi takpam lerami masak maming khangdo na ba police na thabak lakotpa haukre Art and Culture Gamari Lainana Thavak Toriba Sangstan Simbu Art and Culture Department Namthak Tawida Haina All Manipur Anti-Corruption and Social Organization Gi Secretary B. Prem Sarmanangasi Wahimam Lekai the Labor Pandam Preski Opista Pangtoba Pamusinga Unava Amada Fondokre Maharamaka Taraduna Culture Gamari Lainana Kangat Laba Sangstan Singda Piva Sel Gi Mateng Listening Taram Letra Gamari Gi Oina Financial Year Loikrabasu Hausi Faba Pitok Tana Lady Sanfam Singna se pito na ba harbasu mari le na ba official singna ulai palai tawduna laire pigam masa se minister na miyang sanduna asiguma thabak asi matungda amukana tawduna ba thabak paikat haningi haiki account ki khudang da paisa se pinna ba ki tanjang la matam sida object
account की details na chingba piraba advance receipt na chingba soi na chingba loi tawal wor ma tung jiba da hanna loi ma tung hawda ji samtang sing sida awa ba piran lai asigum ma ma to ki samtang sing sida culture to jeri ba samtang sing da opna lai ba sing cha ma khona ta sing yaning de lona na masigi hambubi ba chief minister na hariba maha ki vibhag sida chathariba amot pa tawriba director cashier amadi dealing sing na se transfer to biduna corruption ya da mufum da leidana Consumer Affairs Food and Public Distribution Labor Welfare Association gi Semi Sinangasi su makoi gi dabi takhiladuna khongjang makata na sanction kre ngasi MG Avenue mapagi Kangla Park paring da khaba yot ki fencing da Semi tarana masa solon sinduna khongjang sanction ke sanction liba khongjang asigi matang da Semi amna makoi gi demand sing phangdriba fawba sidriba fawba tara henbagi khongjang leptana sanction ke gani Semi singbo hantana yengbigano haiba wafam sing phongdoke Hojik Palib Sakas Hogi Level have the Numai Suga Tanjari was usually were levels in avoid the Tobivasi, Yamuazeta Haidara, Hokitan, Kusman Kitan Hingapi, Haivada Tow in the Tassin Leverki Radmapiba, Sumayamzi, when he has an Inda Haidara. It's like Mamanga, Hoglepa Kunjang Mayamsan, Rekantamara Tabitre, Lima hek hangri fawa koi sara henne khongjang asi ngarang han tarik ulo hindodi ki satha ba hogre Tungda City Police ki kambu ama laktuna so thugairaga phajin ki Interstate Taxi Service Workers Association gi Secretary Asem Pemo Singbu Civil CDO Singna Makoigi Misau Counter gi Fadana Pukaraga Madam Sadava Maral Kya Sijinduna Detain Tabubu Yaning Dava Fongdopo Oinangasi Ahin Nongai Digi Hauraga Hayan Zulagi Tankuna Taruki Ahin Nongai Fawa Association Sigi Makada Service Toriba Winger Service Leblagani Hairi Nomagi Himnabagi Tama Pona Zariba Miyoi Amabu Matau Karamna Asigumba Maras Pichin Bidevano Mahapu condition Amata Yaudana Thado Piro Hainasu appeal Torape. All Manipur Nupi Marupna Sinduna Ilabot Bavanda Gender Budgeting in Manipur Haiba Hiramda Workshop Mapantokre. Taramasida Manipur Women's Cooperative Bank Chairperson T.S. Pinabati Nupi Maruki President Sorozini Debisu Sarupyaki. Wasabasida CPI Manipur State ki Hanig Secretary Langoi Iboyama Amadi Manipur University ki Economics Department ki Assistant Professor Dr. Singan Maisnamna Resource Person Oiki Hadok Manipur ki Oil Putoliba Budget Asi Ason Anagi Mating Onenable Ladiba Social Welfare Department ki Yamna Hantare Miyama Gender Budget ki Dabi Tawingai Social Welfare ki Sanpam Hantava Asi Angapa Mani Haiki D.I.S. Punabatina Nupi Singidamak MLA Nupi Ahumna Asabot Haudang Lapaningi Haike Nupi Maruki Working President Sakina Nupi Zatava Crime Sing Tinganaba Government Ataba Packet Pa Wali Maraleba Sing Charak Pio Haina Laurbasu Charak Piba de Ladana Sa Sit Tangal Pikisang Yamanemi Haike Kwaraman Katel Ahumasi License Paiduna Po Yoliba Sing Kaktegira Manipuda Ladiba Laraba Miyam Gidi Amata Yaudrabra Haina Kwaraman Katel Lambigi Mataida Kaitel Pambi Ningtozam Bina Kobi Amana Hangi Manipur Press Club the Pangtopa Pogimi from Amada Mahanamaka Taladuna License Pibisina State Bandar Simbo Kotan Taliba Asi Kanagi Wadana Talibano Kaitel Ahungi Matok Sing Hangduna Tamliba Asi Kanagi Damak Tamlibano Government of Town Banding Committee Atuba Matam the Semduna State Bandar Singi Hingabalambi PVU Hauzik Kwadaman Kaitilgi Akoibada Street Bandar Listing Aniromna Insangna Pikala Yolaga Imung Manu Punaribani License Paraga Pamliba Singa Nungti Getan Kaiba Posai to Gaibana Singba Tatabana Imung Manu Pubangam Nade Amaram the Minister Street Bandar Singi Popam Lampiel the Natana Atobana from Lady Pondokiba Asi Street Bandar Singna Lampiel the Port Yon Ngamloy Dondishna High School Leramba from Masi Atuba Matam the Sarkana Kaitel Sabiduna Street Bandar Singi Awaba Kohanbio Natraga Kaitel Ahungi Matakta Hanglim from Sing the Pamba Yahanbio Haide Akoi che loina mak sigarba matamda akoi laiba paja paja loi sigarba matamda ngachai khoi iram dam chida ikai khumlabada matik charba amadi akoi che moina leise man leido gadra haiba laiba akoi shu paja gi manungda challi bani laiba akoi shu mioi ni stibenda phaba akoi che paja ama chembada akoi shu chau yauri bani ba stibenda phaba akoi che adana license paiba miga stibenda phaba akoi ga
ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯈꯨꯠꯊꯣꯛꯅꯕꯁꯨ ꯄꯥꯝꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏꯁꯨ ꯈꯨꯠꯇꯨ ꯊꯥꯜꯂꯛꯀꯅꯨ ꯑꯩꯈꯣꯏꯅꯁꯨ ꯃꯣꯏꯗ ꯊꯥꯖꯔꯣꯏ ꯐꯖꯅ ꯁꯔꯀꯥꯔꯅ ꯐꯖꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯩ ꯍꯥꯏꯖꯅꯤꯡꯉꯦꯕ United Naga Council na haukiba ahing nongyadagi chatakhiba National Highway da gari sendabagi khongjangna singi district singi mahausa ge punsida akaiba oire khongjang asigi matangda aikoi gi mihut jit ningombana Senapati District Headquarters dagi pirakpa report ama Kumajit aina haji leriba si Senapati District ki Senapati Bazar maktadani maruina ngarang ahing nongai bagi ko khiba pung nisuni tangi adu matakaban aduna Senapati District ta da machana akabi ki maruina khoi takaban ski manungda school sing aduga te bazar sing da ating mulai tegasu ana mamanga su zahai mamang banjigi wa aduni khoi sida bol bamgi ma adumba tawari tawba aduna malam oraga khoi dukan sing si adum thong hang de aduga anang sing adum school kai maruina to wanda khoi yin sina pami wa asidi haji ukul da thamida CRPC 144 silokto lena IRBN sum commando gi tursing leriba si lokto haibasini ana tasina khongjang asida ji yam kana koi aul naga student association Manipur gi maroina ji closure da meeting tori ana ngaki ma thamjagi ba duni aji ai gi tungla leriba si inglo baga khoi gi Senapati makki baga da dukan singa ma thongwa nei aduga leriba angang singi dum school chali adumakbu luriba wahandi maruina tagaban asina khoi gi Manipur gi praja singa maruina sige khoi bandal dimapur lambi su lai wa khoi falta malak ba singa adum chauna kai piri bani adu haji fabu gi oina di pamdo thodok thok ba duga khoi lambi da kana gu masingna khoi mai tharaga khoi banto ba u sing phayen ba adu gu mudi khoi u fangde adumakbu chathok sin de adum apan ban leiri adu ore sin masi khoi chathari ba khoi gi takaban masi ahingi mungai ba u da tathaga bani aduna madung tarak pada khoi ngaki matung da khoi khoi ancham ge do umba leader singa unaraga makata na karamba communication gari hauduni aduna kumaji haji fugi homda sini leibasi makata pa khoi muktam jage kumaji loshilapda maruba pausing amukhana Commonwealth Games ta medal laukhrabi Manipur ga sanuri marida lupa lakh nipan dagi tramanga fawba pidagani haina Chief Minister na lauthokre amasung Mahilo sang sing chodi lautolaga ILP khongjang laksinba ngamloi masini hena khongjang kachlaknabagi masak wegini haina Dr. M Narana phongdorakle haji fabagi oina ISTV na pijaba pau matang asel loizare ahian ba anoba pau single loina na ikup khargi matungda amukana phangbigani